ꯁꯤ ꯌꯦꯡꯉꯨꯁꯦ ꯕꯣꯔꯥ ꯕꯣꯔꯥ ꯁꯤꯒꯩ ꯃꯊꯛꯇ ꯆꯠꯄꯒꯤ ꯆꯥꯡ ꯉꯥꯏꯔꯤꯅ ꯒꯨꯂꯥ ꯇꯧꯕꯩ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯌꯥꯝꯁꯦ ꯅꯣꯡꯁꯦ ꯄꯨꯡꯃꯝ ꯃꯝꯅ ꯂꯥꯛꯏ ꯑꯃꯨꯛꯀ ꯑꯃꯨꯛ ꯒꯨꯂꯥ ꯇꯧꯗꯣꯔꯦꯕ ꯇꯣꯛꯑꯦ ꯅꯪ ꯆꯠꯂꯣ ꯅꯪ ꯊꯣꯛꯀꯠꯂꯣ ꯑꯩ ꯅꯉꯣꯟ ꯚꯤꯗꯤꯑꯣ ꯀꯥꯞꯁꯤꯜꯂꯦ ꯅꯪ ꯄꯨꯊꯗ꯭ꯔꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯈꯔ ꯆꯠꯂꯒ ꯃꯔꯛꯇ ꯄꯨꯊꯒꯗ꯭ꯔꯥ ꯃꯥꯜꯂꯤꯅꯦ ꯄꯥꯝꯃꯨꯏ ꯏꯕꯦꯝꯃ ꯈꯣꯡꯎꯞꯀꯗꯣꯔꯦ ꯄꯨꯊꯈ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯡꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯨꯛ ꯂꯦꯞꯇꯅ ꯆꯨꯔꯕꯅꯤꯅ ꯑꯩꯗꯤ ꯄꯨꯊꯗꯧ ꯃꯥꯜꯂꯤꯕꯣ ꯌꯥꯗꯣꯏꯕ ꯑꯣꯏ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯆꯠꯈ꯭ꯔꯅꯨꯅꯦ ꯑꯩꯌꯥ ꯑꯣꯏ ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏꯅꯦ ꯅꯉꯣꯟꯗꯩ ꯑꯃꯨꯛ ꯑꯩꯅ ꯏꯁꯥꯁꯦ ꯈꯔ ꯋꯥꯡꯉꯒ ꯈꯔ ꯅꯣꯏꯔꯤꯁꯦ ꯎꯗ꯭ꯔꯅꯦ ꯌꯥꯔꯣꯏꯅꯦ ꯑꯩ ꯑꯩꯌꯥ ꯃꯥꯗꯤ ꯖꯥꯔ ꯆꯠꯈ꯭ꯔꯒ ꯖꯥꯔꯦ ꯂꯥꯛꯎ ꯀꯥꯏꯕꯣ ꯃꯌꯥꯝ ꯁꯤ ꯐꯤꯕꯝꯁꯤꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯊꯣꯛꯏꯅꯤ ꯌꯦꯡꯉꯣ ꯍꯥ ꯃꯥꯗꯤ ꯖꯥꯔꯅ ꯆꯠꯈ꯭ꯔꯦꯕꯣ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣꯏ ꯃꯦꯄꯤꯝꯃ ꯑꯗꯨ ꯑꯁ ꯁꯤ ꯐꯤꯕꯝꯁꯤꯒ ꯅꯍꯥꯟ ꯋꯥꯔꯣꯏ ꯄꯣꯠ ꯆꯠꯄ ꯅꯨꯃꯤꯠꯇꯩ ꯉꯁꯤꯅ ꯄꯨꯊꯕ ꯍꯦꯜꯂꯦ ꯑꯃꯨꯛ ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒ ꯍꯦꯟꯅ ꯆꯥꯒꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯦ ꯑꯩ ꯃꯣꯏ ꯆꯥꯛ ꯀꯧꯕꯗꯤ ꯍꯥꯏꯔꯁꯨ ꯑꯩ ꯆꯠꯇ꯭ꯔꯦꯕ ꯑꯩꯒꯤ ꯄꯦꯖꯁꯤꯁꯨ ꯑꯇꯠꯄ ꯑꯣꯏꯔꯝꯃꯦ ꯑꯩ ꯆꯥꯛ ꯀꯧꯕꯒ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯆꯥ ꯍꯣꯏ ꯄꯄꯥ ꯍꯣꯏ ꯊꯥꯔꯦ ꯇꯥꯏꯁꯤꯟꯁꯦ ꯃꯁꯥ ꯍꯥꯏꯐꯦꯠꯇꯪ ꯉꯝꯗꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯃꯣꯏ ꯌꯨꯝꯁꯨ ꯃꯥꯡꯊꯣꯛꯅꯔꯦ ꯃꯣꯏ ꯃꯆꯤꯟꯅꯥꯎꯒꯤ ꯑꯗꯨꯒ ꯃꯣꯏ ꯃꯧ ꯊꯤꯜꯂꯨꯕꯒꯤꯁꯨ ꯂꯩꯁꯥꯕꯤꯁꯨ ꯄꯨꯟꯅ ꯕꯟꯙꯥ ꯆꯥꯊꯣꯛꯅꯤ ꯍꯥꯏ ꯃꯣꯏ ꯅꯥꯀꯊꯦꯡꯒꯤ ꯄꯩꯁꯥꯗꯣ ꯑꯃ ꯑꯥꯗ ꯆꯠꯂꯤ ꯄꯨꯊꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯅꯨꯆꯥ ꯆꯠꯊꯣꯛꯑꯁꯤ ꯍꯥꯏꯅ ꯑꯩꯅ ꯆꯠꯅꯤꯡꯗꯦ ꯃꯃꯥ ꯆꯠꯂꯣ ꯍꯥꯏꯕ ꯐꯖꯔꯣꯏ ꯂꯩꯁꯥꯕꯤꯒꯤꯅꯤꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯦ ꯍꯣꯏ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯅ ꯌꯦꯡꯅꯦ ꯑꯗꯨ ꯃꯥ ꯊꯣꯡꯒꯥꯟ ꯌꯧꯍꯧꯔꯦꯅꯦ ꯑꯩ ꯇꯣ ꯉꯥꯏꯍꯧꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯂꯣꯏꯔꯦ ꯉꯁꯤ ꯃꯌꯥꯝ ꯌꯦꯡꯂꯨ ꯃꯌꯥꯝ ꯌꯦꯡꯂꯨ ꯀꯔꯤ ꯐꯤꯕꯝꯅꯣ ꯌꯦꯡꯂꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯇ ꯊꯣꯔꯛꯄꯗ ꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯅꯣꯡꯁꯦ ꯄꯨꯡꯃꯝ ꯃꯝꯅ ꯂꯥꯛꯏ ꯑꯃꯨꯛꯀ ꯑꯃꯨꯛ ꯒꯨꯂꯥ ꯇꯧꯗꯣꯔꯦꯕ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯖꯕꯒꯅꯦ ꯁꯨꯃꯥꯏꯅ ꯀꯦꯟꯁꯦꯜ ꯑꯩꯕꯣ ꯄꯦꯜꯂꯕꯅꯤꯕꯣ ꯌꯦꯡꯉꯨ ꯇꯨ ꯀꯔꯤ ꯐꯤꯕꯝꯅꯣ ꯌꯦꯡꯉꯨ ꯑꯗꯨꯅꯤ ꯀꯣꯅꯔꯀꯣꯝ ꯂꯥꯟꯗꯤ ꯂꯥꯟꯅ ꯂꯥꯛꯑꯦ ꯑꯩꯒ ꯑꯩꯈꯣꯏꯅ ꯆꯥꯒ ꯍꯜꯂꯣ ꯃꯥ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯩꯅꯣ ꯇꯧꯕ ꯁꯪꯗ꯭ꯔꯦ ꯑꯗꯨ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯐꯖꯅ ꯁꯥꯗꯣꯔꯦ ꯍꯧꯖꯤꯛ ꯑꯣꯝꯆꯥꯛꯅꯔꯝꯕꯗꯣ ꯄꯨꯔꯥ ꯁꯥꯔꯦ ꯁꯦꯀꯦꯟ ꯑꯃꯗ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯈꯔ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯀꯣꯝ ꯇꯧꯔꯦꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨ ꯀꯗꯣꯝꯗꯩꯅꯣ ꯆꯠꯇꯣꯏꯁꯦ ꯅꯪ ꯆꯠꯂꯤꯗꯣ ꯌꯥꯔꯣꯏꯅꯦ ꯁꯣꯝꯗꯩ ꯑꯣꯏ ꯂꯥꯛꯎꯅꯦ ꯅꯪꯕꯨ ꯁ꯭ꯋꯥꯏ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯆꯨꯝꯅ ꯐꯠꯇꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨ ꯑꯅꯤꯃꯛ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯑꯔꯣꯏꯕꯤꯗꯅꯤ ꯇꯧꯔꯤꯁꯤꯕꯨ ꯅꯪꯗꯨꯒ ꯇꯨꯔꯗꯤ ꯂꯥꯏꯅ ꯐꯖꯔꯅꯤ ꯏꯕꯦꯝꯃ ꯁꯥꯃꯟꯒꯤꯅꯅꯦ ꯎꯔꯤꯔ ꯎꯗ꯭ꯔꯤꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯨꯒ ꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯌꯥꯗ ꯁꯤꯁꯦ ꯀꯔꯤ ꯍꯥꯏꯒꯦꯅꯣ ꯌꯥꯗ ꯆꯠꯅꯕ ꯍꯥꯏꯌꯨ ꯕꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯤ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯖꯥꯔꯤ ꯕꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤꯒꯤ ꯅꯥꯀꯊꯦꯡꯕꯗꯣ ꯄꯩꯁꯥꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯩ ꯂꯩꯁꯥꯕꯤꯒꯤ ꯑꯗꯩ ꯃꯧ ꯊꯤꯟꯖꯟꯕꯩꯁꯨ ꯄꯨꯟꯅ ꯌꯥꯎꯔꯕꯅꯦꯕ ꯄꯨꯟꯁꯤꯜꯂꯒ ꯁꯨꯝ ꯍꯥꯏꯗꯤ ꯌꯨꯝ ꯃꯥꯡꯅ ꯈꯣꯠꯅꯕ ꯌꯥꯎꯔꯕꯅꯤꯅ ꯄꯨꯟꯁꯤꯜꯂꯦꯕ ꯁꯨꯝ ꯈꯣꯡꯒ ꯍꯥꯝꯃꯔꯣꯏꯁꯤ ꯑꯥ ꯌꯧꯔꯒ ꯎꯠꯂꯛꯀꯦ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯕꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯒꯗꯣ ꯎꯠꯂꯛꯀꯦꯕ ꯑꯂꯥꯞꯄ ꯃꯤ ꯎꯅꯕꯅꯦ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯕꯩꯅ ꯎꯗꯦ ꯑꯩꯈꯣꯏꯁꯦ ꯎꯔꯤꯔ ꯎꯗ꯭ꯔꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯔꯝꯖꯅꯤꯗ ꯑꯗꯨꯕꯨ ꯏꯔꯝꯗꯝꯅꯤꯅ ꯀꯩꯗꯧꯅꯤ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯁꯨꯝ ꯑꯗꯨ ꯅꯪ ꯅꯣꯏ ꯍꯥꯏꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯅꯣꯏ ꯍꯧꯖꯤꯛ ꯍꯟꯗꯛ ꯐꯖꯅ ꯁꯥꯏ ꯑꯗꯨꯅꯦꯕ ꯀꯩꯝ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯥꯔꯁꯨ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯥ ꯌꯧꯔ ꯎꯠꯂꯒꯦ ꯈꯪꯗꯦ ꯍꯥꯏ ꯑꯩ ꯀꯥꯞꯆꯔꯤꯅꯤ ꯏꯇꯥꯅ ꯅꯍꯥꯟꯒꯤ ꯐꯤꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯃꯥ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯃꯥ ꯅꯍꯥꯟ ꯍꯥꯟꯗꯦ ꯍꯥꯏꯔꯛꯑꯦꯕ ꯑꯣ ꯃꯥ ꯅꯍꯥꯟ ꯍꯥꯟꯗꯦ ꯗꯨꯀꯥꯟꯗ ꯂꯩꯌꯦꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯇꯥ ꯅꯣꯏ ꯃꯥꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯥ ꯍꯥꯜꯂꯒ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦꯕ ꯀꯪꯂꯥ ꯄꯨꯖꯤꯌꯥ ꯑꯩꯒꯤꯔꯣ ꯑꯩꯒꯤ ꯑꯣꯏꯗꯤ ꯆꯥꯔꯣꯏ ꯑꯩ ꯑꯗꯨꯗꯣ ꯍꯩꯅꯗꯦ ꯏꯇꯥ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤ ꯀꯩꯅꯣ ꯅꯣꯏ ꯃꯥꯅ ꯍꯪꯉꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯐ꯭ꯔꯤ ꯍꯟꯖꯜꯂꯣ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯈꯔ ꯇꯧꯁꯜꯂꯣ ꯅꯪ ꯂꯩ ꯑꯩꯈꯣꯏꯗ
Asina video. Jaman ay masam jaman itu na niya ay matambulong na samunda puli do dugi ni. Ino sa samda jengawo. Samda jeng. Anu bisa sungang lagi jeng samda jeng mana. Kaping mini na kapaloy re. Koi jau di sak sa bai sa ngai ni do gula to wei pao om ju ta ri koi jau di. Ising chao ba ke gula. Gula ai da khang di na ta. Ising de kan na ma ge de sing ga le ai na pao om ta na ni. Au jo akoi ju jak to ga ne jang ta ki doi ni. Kai noi di. Hello. Ai ita na jeng na ba ne na ka pi se. Ba bu nga pha da ma harau ni ising chao le. Ma ba bu pha ba la wan dak di pha cha si. Pha ba ai pha ga ni ai jau ni ai ma mang gula jau ko ngau dre. A se ma da. Ada ai jau doi ni gula da. Hau ji khoi da jang se jang na cha tho ga jang na cha tro ba ni ngai no di gula ta u do re ha ba gi rang do lai ba ni na ko. Ada ai su train ticket ka ne ma ne pa cha pai su cancel loi lai ra ba ang ka mo am ka e amu han do cancel loi re hai re tu no di irang khati adu na maya ma khoi chak thong i do se ma moi gi moi sangoi se ga ni chak thong i se ado khoi na se ga pham na ngai le ada iche samna phone wari sanari idagi ma che ni sina đâu nhỉ? Ồ, đôi chắc riêng rồi. Xin cái bao. Xin bao mà có bao mà khazai ga bao mà tung ga sayang na kai wai de lai ra ke. Mi kiam jam no khoi nga si cha doi se se na ko khong se lai re. Xin cái hinjang mahi. Cái sayang kai. Sayang do sonda thang re. Thang ra bong gi ro. Thang re. Oh, phare. Si mata chare na ju siga waroi ponu mi ki do siga oin ta ure ba thong mo khot ba de si mata chare nak suna mani se thong ni da na adu ni sing chawa dinga ha ba law ai compulsory ni asing waja si oi kal lage law nang chaluk la siga lai bro manung da lai radi puhi puja lage sak sathar rage hoji không rất là xin lỗi nuôi nặc chiêu nặc xe lùa nào mà fan nằm im nặc xe này xa ra xin tụi mới ra đây xin là ốp tập bằng habo chị gì mốt tan thằng ngang tàu ninh nghe tàu giờ sân ông glass ấy sinh trâu vậy cái tàu tôi khôn là thìn một số ngàm buồn thế suốt tàu hồi ninh đâu mà tăng nhà môi nó trồng ninh cái tàu tôi kìa cô chỉ khơi trả sân là sum hale trâu rồi nè chỉ glass cái sinh trâu với bào chú lấy vào ní nào làm thun là hale mình sao vậy as mẹ hầu đấy sẽ có cái làm gì thế cái hầu đấy chẳng đủ cái bộ khơi nào có một gula một tàu sẽ là ham mấy gula kia qua bao lôi đi đầu đi phim gì chứ ngày sau mà mang đâu khơi cả tụi chẳng bên ngoài tại vì nó xông đây là sẽ lay nè cái đi phim nó sẽ khơi vào mà lấy cái gì mà những ngô mà ngô làm phim làm cha để đã làm gì cho nông tăng chu cái đó làm gì cho xoay chứ cái department cái làng nó thổi đi ra không thì khởi thốn vào không xin nào cái nó cái đồ mà đi prepare pan đấy thôi wow đấy xoay over sa sẽ lôi đấy gula cái ready đấy tao làm mền gì đi mày am xí em muốn bora xí cái mà thắc tới chặt bagi ní tao xí lấy bạc bora cái nungai đấy ai bo xí ising pat thật na ba xong đó lạc na ba ni ba tao đi xí đi as mày am lôi đấy xí alert se yam sathi ri hai du nani si tawra mi sina di phibam jai phe lu ri khoi chala ke ko es na moi se on na ka khona ri moi se
ꯃꯣꯁꯟ ꯕꯤꯚꯥꯒꯇꯩ ꯂꯥꯛꯏꯔ ꯀꯩꯅꯣ ꯃꯣꯏꯁꯦ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯤꯅꯣ ꯈꯪꯗꯦ ꯌꯦꯡꯗꯣ ꯈꯔꯕ ꯐꯤꯕꯝꯁꯦ ꯐꯤꯕꯝ ꯑꯃ ꯑꯣꯏꯗꯣꯔꯤ ꯁ꯭ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯄꯨꯔꯥ ꯕꯤꯅꯤ ꯑꯗꯣ ꯁꯤ ꯊꯣꯜꯂꯃꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯃꯊꯛꯇꯩ ꯆꯠꯄ ꯌꯥꯔꯦ ꯀꯥꯏꯐꯧꯅꯣ ꯃꯣꯏ ꯂꯥꯛꯇꯣꯏꯁꯦ ꯁꯤꯕꯨ ꯃꯣꯏꯁꯦ ꯂꯩꯕꯥꯛ ꯀꯣꯜꯂ ꯀꯣꯜꯂ ꯇꯧꯔꯤꯁꯦ ꯍꯥꯞꯄꯤꯅꯤ ꯑꯣ ꯁꯨꯃꯥꯏꯅ ꯇꯧ ꯇꯨꯔꯦꯟ ꯏꯁꯤꯡ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯗꯣ ꯆꯨꯝꯃꯝꯃꯅꯤꯕꯣ ꯃꯣꯏ ꯃꯑꯣꯡꯁꯤꯅꯗꯤ ꯃꯌꯥꯝꯁꯦ